Ahan badem na moro iba update khara paujil deki lokha cherake kuki zo frup na taliba demand sing center lengak na piroi haina Amit Shah na hunu na phongdokre Manipur da thokli irang asiga mari lene New Delhi da ikui kuidana Union Home Minister Amit Shah na chair loduna pangthokhiba state asiga security gi review meeting da kuki zo frup na taliba separate administration na trang union territory sembagi matang center na khanna roi amati kuki zo sing na taliba demand sing asi piroi haina na hunu na phongdokre pangthokhiba security review meeting adu da Manipur governor Ajoy Kumar Bala amati Ministry of Home Affairs Government of India gi makok thongbo official sing saruk yaki haina official oiba pawasi na phongdorakli pawasi na makha taradun hai phamkhiba security review meeting adu da Manipur gi governor Ajoy Kumar Bala na hojik oiba Manipur gi law and order gi phibam amadi makha ta na kuki zo community amadi mitai community gi marakta pangthokadorba peace dialogue asigi matang da karamba stakeholders sing na mifam asida yawhallabada santi amasung santi raksa puraknabagi anubo lambi ama yatnabagi matang da suggestion kaya thamki Governor suggestion asitar matung Union Home Minister Amit Shah na kuki zo community sing na taliba demand sing maru oina separate administration na trang Manipur gi tokhaiba union territory sembagi wafam center government na kaidonong da khannaroi amadi kuki zo sing na demand asi piroi daba demand ni haina Union Home Minister na honu na mifam adu da ningsingki Union Home Minister Amit Shah na makha taraduna mifam adu da yawkhiba Ministry of Home Affairs gi makok thongba official singa Manipur gi governor da hojik Home Minister na suspension of operations su da leiriba kuki militants sing miyam amang da thoktuna phongnu kulai paiduna satli haibagi official oiba information ministry asida leire maram aduna su da leiriba kulai paiba militants sing asi makhoi gi designated camp sing da lehenduna midak tinba mafam sing da kulai paiduna satpa thingadabani haina Home Ministry gi official sing amadi Manipur gi governor da akanba instruction pikre hairi source asina makha taradun hai karigum Home Ministry gi warning asi su da leiriba kuki militants sing na indaba taragadi makhoi gi mathakta ain gi oiba sabsaba action lawkhatlak kadabani haina su Amit Shah na directive piki hairi Maitai MLA ama CM oina khanduna anoba lengak semada kuki MLA sing yaning bagi ingit sambit patra da pikre Biren Chief Minister from Thadokraba matung luchingba ama khanba ngamdabadagi lamdam asida President rule chalairiba state asida anoba lenga ama semnaba Lallong sinbada kuki MLA singsu firef lawraba yai hairi Hiram asigi matang da pause sina phangba paugi sorki matung inadi state lengak semba anoba luchingba ama khanmagi matang da kuki MLA singna firef lawnabagi mafam ama tha asigi taraga mapan da kangpokpi da pangthoknaba tharang tawkhre hairi Hariba mifam aduda kuki MLA mapan amadi kuki jo singi CSO singi luchingba singsu saruk yagani hairi paugi source asina makha taribadi kuki MLA amadi CSO singna anoba lenga ama semba pamlakli ba asi handak numit nini gi khongchatta Manipur da laklamba BJP gi North East in charge sambit patra na kangpokpi da chatuna kuki MLA sing amadi CSO singa unaduna wari sanakraba matung da lawrakhiba firef oibe yai hairi paugi source asina hai sambit patra gi kuki MLA sing amadi CSO singda state asigi anoba lenga ama semnaba luchingba ama khanba matamda maitai gi MLA khanbada yaningbra haina hangba matamda wafam adu kuki MLA sing amadi CSO singna yaningba phongdorakhiba lei haina paugi source asina hairi source asina makha taribadi tha asigi taraga mapalda pangthoknaba tharang tawri hariba mifam aduda thanglon asigi MLA bungjangil balteidi masagi anabana maram oiraga saruk yaroi aduga atai kuki MLA mapandi soidana saruk yagani loina mifam aduna warif kayasu lawraba yai hairi Mobile phone amadi smartwatch huran bada chena bani haiba miyoi mari fagat kre lupa lakh 5.5 rum gi mamal oigadaba mobile phone taraga nipan amadi smartwatch gari ani huran kibaga mari lainana police na lokola kiba case ta huran bagi thawdo aduda chena bani haiba Miyoi mari ngarang fagat pangamle hairi police ki pawasin hai fagalaba miyoi mari adudi uripok polem lekai degi haujingna thangmaiban yumna lekai de leiba takhelamam nungsaba singkun lamsang bazar degi pritam moirang them taragani pan mayang langjing tamang sorok mapal degi maimom edition taragani pan amadi awang khunong mayai lekai degi laisram aku sing taragani pan kawi makhoi mari degi mobile phone taragama thoi 4-wheeler ama smartwatch ama fangle hairi nakalamarom dangarang NI na lokatpa case amaga mari lainana miyoi amasu Manipur police ki kangbuna fare hairi faraba miyoi aduna wangbal maning lekai dagi sagol sem sana tomba singkun gatarit kawi mangonagi mobile phone ama sim card ani su fagat pangamle hairi then forcing na Pakistan gi drone sing ngarang ahing kapcha kibaga loinana artillery cell sing thugai kre USA na mapung oina thaudang lauduna India amadi Pakistan ani gi marakta songnariba lan mai kai ani makta yanaba purakpadagi ngarang numidang pung manga dagi ceasefire tauna khrabasu Pakistan na ceasefire gi yanabagi wafam adu thugai duna ngarang numidang Jammu and Kashmir gi Baramulla district amadi line of control ganakna leiba mafam singna drone strike thaduna landarakre pausina hai leiba ani gi marakta ceasefire chanari hana lauthokraba matung ngarang numidang pung 3 makhai rom taba matamda Pakistan gi maikai dagi international border oriba Akhnur Rajouri Palanwala sector amadi RS Pura sector da
artillery salsing kapsinbaga loinana drone attack chatharaki hairi. Pakistan ki maikaidagi chatharaki ba attack aduda Jammu ki Samba district Srinagar ki Rajouri ki sector amasung Palanwala sector ki mafam singda cham manaba thawong adumak chatharaki. Pakistan na chathaki ba thawong aduna India ki maikaidagi su handuna pakhum piki. India Air Defense System amadi Indian Force singna Pakistan ki drone sing kapthaki baga loinana artillery cell sing center saftet tawki hairi. Pakistan ki luja daba thawong aduda asauba fongdoladuna Jammu and Kashmir ki Chief Minister Omar Abdullah mafam asida ceasefire leite Srinagar city da Pakistan na landarakpagi bahauda Makol kaya tare praja miyami painerbe air defense unit singna position low bagaloin na Pakistan ki mathakta pakhumpi gadabani haina fongdoki. India ki Foreign Secretary Bikram Misri na pami singa unaba matamda fongdoki bada Bharat amadi Pakistan ani ki marakta yanaki ba ceasefire ki wafam adu Pakistan hangang na chatre masida India na tarai na laude ceasefire thugai duna Pakistan ki lanmi sing na chatharaki ba attack aduda India ki lanmi sing na matik chaba pakhumpi ki Oirakli ba fiba masida India ki lanmi sing na mikup na hum sing na lairi international border amadi LOC da Pakistan ki lanmi sing na landarak labadi madu buthengna na ba India ki force sing da khangan kre hai ki National Security Advisor Ajit Doval ki maikaidagi su Chinese Foreign Minister Yang Yi amadi US ki mari lainaba sing da Pakistan na ceasefire balance Twre haina khangan kre mahna makha tana fongdokhibada Pahalgam terrorist attack adugidamak India na tangai fadana counter terrorism action sing chathakibani lana haibase India ki apamana te haina su fongdokhi Nakalamarong da Bharat amadi Pakistan ani ki marakta lan sokna khraba matung numit tarung ni ki manungda Kashmir Valley da mausa ki punsida khara makai hanjilak pangamkre Bharat amadi Pakistan ani ki marakta ngarang ceasefire chathakraba matung ngarang numidang pung 13 taba matamdagi Kashmir Valley da aircraft missile amadi drone sing faba ukhibaga loinana khonjel su taba phangki hairi PM Modi na chair lauduna Union Defense Minister Rajnath yauna awang bathaki mifam pangthokre India amadi Pakistan laiba ani gi marakta military gi oiba ungkhatna bagi changwang khalaktuna numit humni nakalani gi marakta khuthongna duna laikhiba du ngarang numidang wairam dagi hawraga laiba ani gi marakta khuthongna balepkhre khuthongna balepkhra matung ase ayu angan bada Prime Minister Narendra Modi na Union Defense Minister Rajnath Singh Chief of Defense Staff Anil Chauhan NSA Ajit Doval External Affairs Minister S Joysankar yauna Armed Forces Navy amadi Air Force ki chief singa loina na awang mathaki mifam ama pangthokre tongan ba national newspaper sing da report tawbagi matung ina hariba mifam asi ngarang laiba ani gi marakta ceasefire laikhraba matung Jammu and Kashmir da Pakistan ki drone kaya paiba ukhiba dugi matung da pangthokpani marasi da pawama gi matung ina India gi line of control gi fibam safana lai hairi ngarang laiba ani gi marakta ceasefire tawna khraba matung Pakistan gi Prime Minister Shehbaz Sharif na phongdokhibada khongthang asina laiba ani gi marakta lairiba wathok singna maram oiraga ingtappa amadi saukhatpa romda changsin bangamdana lairiba si loisinaba anobo khongthang ama oiragani haina phongdokhi panba yabadi ngarang numidang Pakistan ki Director General of Military Operation na India ki DGMO da phone tawraktuna nongthak laimai amadi isingi laimai dagi khuthongna balepnaba yanakhibani madugi matung tarakpa oina hayeng nongthil laiba ani ki DGMO na amuk hanna wari sanana balepnakhibani ceasefire tawna khraba matung nongmai kapalekre India amasung Pakistan laiba ani gi marakta ngarang nongthil pung 5 taba matamda ceasefire tawna khraba matungda hauzik fawagi oina nakalani gi marakta line of control da nongmai kapagi thawdo amata leitri adumakpu security force na border area da mikup na humsing na leiri Nauna oirakliba phibam asiga mari leinana Prime Minister Narendra Modi na chair lauduna ngasi high level security meeting pangthokre meeting aduda Union Defense Minister Rajnath External Affairs Minister Joysankar Navy Air Force amasung Army ki Chief Singh National Security Advisor Ajit Doval Chief of Defense Staff General Anil Chauhan su sarugyakhi mifam aduda Prime Minister gi maikaidagi Operation Sindur da India gi forcing na laukiba thaudang adubu su thagatpa phongdokhi PR na Manipur gi isu loisinba ngamloida bana athubada miyam gi lengak laklagani MP sanajawba hauzik lairiba PR lenga asina Manipur gi isu loisinba ngamloida bana athubada miyam gi lengak laklagani chahi taret khuntakpa Anglo Manipur war na chingba ikoi gi puwari da akang na balan kaya thengna khiba adu ngasi ikoi na thengna riba si dagi tabana te haina Rajya Sabha gi MP su oriba ningthau leishema sanajawna phongdokre ngasi Imphal East ki yumnaung khunau awang laikai da laiba Gold Star Club ta MP local area development fund gi makhada nauna saba building ama sangabagi thoram da MP asina wafam asi phongdokladuna makha chana haikibada
ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯒ ꯊꯕꯛ ꯇꯧꯗꯕꯗꯒꯤ ꯃꯤꯌꯥꯝ ꯍꯧꯔꯛꯂꯤꯕꯗꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯋꯥꯕ ꯑꯣꯏꯒꯅꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯃꯁꯨꯡ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯅꯆꯤꯡꯕ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝꯗꯤ ꯃꯇꯝꯗꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤꯅꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯅ ꯇꯥꯛꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯗꯕꯗꯒꯤ ꯃꯤꯌꯥꯝ ꯁꯥꯎꯔꯛꯇꯨꯅ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯆꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟ ꯔꯥꯖꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯕꯗꯤ ꯌꯦꯡꯅꯕ ꯊꯦꯡꯅꯕ ꯋꯥꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯍꯥꯏꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯉꯥꯛꯄꯤꯔꯛꯂꯣꯏ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ MLA ꯃꯁꯤꯡ 22 ꯂꯩꯔꯦ꯫ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯑꯄꯪꯕ ꯁꯤꯅꯕ ꯇꯧꯔꯤ꯫ MLA ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯕꯅ ꯐꯩ꯫ ꯂꯩꯉꯥꯛ ꯁꯦꯝꯒꯦ ꯍꯥꯏꯔꯕꯁꯨ ꯉꯝꯂꯕ ꯃꯇꯝꯗ ꯁꯦꯝꯕꯤꯌꯨ꯫ ꯃꯁꯤꯡ ꯁꯨꯕꯁꯨ ꯅꯠꯇꯕꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯦ ꯇꯥꯛꯄꯁꯤꯅ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯌꯨꯝꯅꯥꯝ ꯈꯨꯅꯧ ꯑꯋꯥꯡ ꯁꯤꯡꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ H. ꯕꯤꯖꯣꯏ ꯈꯨꯟꯗ꯭ꯔꯥꯛꯄꯝ, GPꯒꯤ ꯃꯦꯝꯕꯔ ꯎꯁꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔ, ꯍꯔꯥꯎꯕꯧ ꯇꯥꯟꯈꯝ, GPꯒꯤ ꯄ꯭ꯔꯙꯥꯟ TH. ꯏꯟꯗ꯭ꯔꯀꯨꯃꯥꯔꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ꯫